मणिपुरी स्टोरी चैनल की वरी ताबीब खाई पुनमुक खुरुमजरी आई मिंग अथौ मितई अदुगा आई मणिपुरी स्टोरी चैनल की स्टोरी राइटर अमसु ओइजबनी हदक मणिपुरी स्टोरी चैनल की थोमिसिंग की मरक्ता खुदोंग चादबा अना अये खर यावदगी महौसागुम अयुक अमरि नुमिदांग की मतमदा वरी चांग नायना थागतपदु ngamjakidre yamna athuba matamda khoi isil naujing की मरक्ता खुदोंग चादबा सिंग असि मेखत्मिनदुना महौसागुम चांग नायना वरी थागतनबा याम कन होनाजरी मतम अदु फौबुतंगी मणिपुरी स्टोरी चैनल की वरी ताबीरिबा ख्वाई पुनमकना नाकपिनबा हाइजरी थेंगनरबा खुदोंचादबसिंग असिगी मरक्ता आइसु सरुक याबो ओइना मियामदा आइगी खरा ngamjaba isai amatang khudol tamjage isai se aina pusigi ahanba compose tawjagi bi isai ne duga isai asigi ai bana akoigi manipuri stories channel gi story writer amasu oibiriba ku cheng mitaina amagi ahanba khut thajagi bi isai ne duga aigi ju ahanba pusigi ahanba oina music compose tawjagi bi isai ne mayamda surprise oina isai je khudol tawjagi ngasidi soi kibalan kiba yawal busu miyamna ngakpina ba haijari Penba naidraba nungsiba pelhanbiro aibo mapokshi magi ura uraga nungsiba helabi maithongdo leiraro inakta lengdana mapokshi magi Mathang mapoke di kalak ude Yingning lude handa mapokshi matangi Nahake nungshi lambi sida Bena hingjage Mathang mapoke di kalak ude Yingning lude handa mapokshi matangi Nahake nungshi lambi sida pena hingjage penba naidraba nungsiba pelhanbiro aibo mapokshi magi Minok tu di khangi aisu nangna haibu nungshi haiba mitjengdu na tattana seibiri nupa thoktraba aigi itau sida Minok tu di khangi aisu nangna haibu nungshi haiba mitjengdu na tattana seibiri nupa thoktraba aigi itau sida themjinba haitraba pukningna ikai khangda lepli nangi dama karigumba khara hainingna tamningna thamoigi aronba wari khara Penba naidraba nungsiba pelhanbiro aibo mapokshi magi
Ika'y nungsiyanagibana nungsinanata iningtamna sangbangamdare amuktadi nagsinapamto ngasidi punsigi nungsipaw ko janbige Benba naidraba nungsiba pelhanbiro aibu mapuksimagi Ura uraga nungsiba